runway da Boeing 747 gi plane ama take off tawna sem saduna leramki. Laichil thaba marak adu da pilot na thrust lever adu inkhalaga headlights on tawraga thorukpana aircraft adu take off tawbugi speed power henjilaklaba tanjani. Masida amung maning hanbai visi oithoklaroi dabani. Aduba tanja sida laichil thaba marak adu dagi mami gumma ma tholokpa pilot aduna uramki. Mami si atopa Boeing 747 gi plane aduga runway adugi opposite side tagi makoi tamna thogzilakhi. Aduba ikhoida leriba wahang si masigi phibam masi kamdongna oiraklibano haibasni. Air traffic control aduna kari tawruga leribano. Kari karamba asoiba amana aviation gi history da Khwaidagi sathiba accident asi thokhankribano. Masigi Laibk Thiba Thoudok asi Spain gi Canary Island da thokkibani. Aduga masi Prithvi senba thungna Tenerife airport disaster haina khangnaki. Wari asi 26 March 1977 da Laibk Thiba Thoudok asi thoktragi numit amagi mamangdagi horakkibani. Pan Am Flight 1736 hariba Boeing 747 gi jumbo jet asi Los Angeles airport agi take off tawruklami. New York da schedule stop ama tawraga passenger kyam so haplaklaga Las Palmas hariba Canary Island da leva city asida panthungam oigadavani. Flight asi charter flight ni aduga mi su pick thana yaruklibani. Passenger ayamba ahal ni aduga makoi si Las Palmas da cruise ship tongba laknakhibana ayambani. Las Palmas asi Canary Island gi capital ni aduga masi Morocco gi samudra mapaldagi kilometer 100 muk lapna lei. Aduga Spain gi na south thongba nakal asida leivani. Mafam asi makoi gi tropical climate asigi Prithvi da maming chatlivani. Adubu 1977 gi matamda masigi fajakrava Canary Island asi political tension na pick thanki. Mafam asida leiva MPAIAC hariba group asina Spain gi Canary Island asi tokhai taba pambagi ihau kya horumki. Makoi gi campaign asi santi oiba campaign amadi oiramde. Masigumba campaign kya asina masigi Laibk Thiba Thoudok asi thokhalakadoribani. Pan Am Flight 1736 asi New York ki JFK International Airport agi passenger sing haplaga Las Palmas tamna paiba horakhi. Cabin crew sing da chahi 53 suraba Captain Victor Grubbs, chahi 38 suraba First Officer Robert Bragg amadi chahi 93 suraba Flight Engineer George Wan yaurkhi. Makhoiga loinana flight attendants tarahumdoi amadi passenger chahumga marfu yaurkhi. Miyoi sing asiga loinana flight asi Atlantic Ocean gi mathakta pairaga chalami. Aduga amarumda Thoudok asigi atopa plane amasu departure gi damakta sem saduna leiri. Netherlands gi Amsterdam airport ta KLM flight 4805 asi take off gi damak sem sari. Masisu Boeing 747 gi plane aduga Canary Island gi Las Palmas tamna pairakadavani. Flight asigi cockpit ta chahi 50 surba Captain Jacob, chahi 92 surba First Officer class amadi chahi 91 surba Flight Engineer William yaurkhi. Aduga makhoiga loinana flight attendants taramathoi amadi passenger chaninga kunthra manga yaurkhi. Boarding loraba matung KLM 4805 su Amsterdam airport agi take off tawruktuna paiba horokhi. Asumna flight anima Canary Island gi Las Palmas tamna pairakhi. Aduga amung amarumdana Las Palmas ta nupa ani terminal building da changlaklaga leigi dukan amagi manakta bag ama thamlamlaga mafum khangdana mangkhi. Bag adugi manungda bomb ama countdown timer ga loinana yaurumkhi. Aduga chapchana pung ama tarpa matam adwaida airport ki reception da call ama lakhi. Call tawraklivasi MPAIAC dagi misakni haina hairakhi. Aduga Las Palmas airport ta minute 15 gi manungda bomb ama pokhairakani haina warning tawrakhi. Asumna staff singna terminal sing dagi miyoi sing adu minute 15 yaudringaida loine mafam chana mapan thokan kirami. Madugi matung chapchana minute 15 leiraga mafam maduda akanba bomb ama pokhairakhi. Masina terminal adugi roof ki saruk asowa ma loina kahinki. Asumna airport adugi operation khudimuk loina suspend tawki. Aduga makhoi tamna pairapka flight khudimuk cancel tawba natraga divert loina tahunki. Madugi matung ngahak leiraga Amsterdam dagi pairakhiwa KLM flight asi Las Palmas yaurkhi. Maduda ATC na bomb bukhaibagi Thoudok adu khangan keduga mafam sidagi kilometer 110 lapna leva Tenerife airport asida oina landing tawnawa khanganki. Asumna flight adu mamai leiduna amuk pairaklaga pung amaga minute 19 da Tenerife airport ki runway 30 da landing tawruklami. Tanja asida New York dagi lakpa Pan Am flight asisu Las Palmas da yaushilaklamlaga chap manana Tenerife airport da divert tawrki. Matam asida flight ayamba Tenerife airport tamna loina divert tawrki maramdi masina Khwaidagi naknava airport ni.
Tenerife Airport asi jing kya na koisilaga leiba yamna pikpa airport amani. Atlantic Ocean ga yamna naknana lei amadi madudagi 2000 feet mung wangkhalaga leibani. Maram asina Atlantic Ocean gi aying manuksit sing asina ching asi tamna paikhalakpa matamda nungsit asi leisil loina onki. Aduna mafum asida khanghoduna leisil thajalakpasi yamna toini thui. Pan Am flight amadi KLM flight anina landing torkpa matam aduda leisil asi amata tharamde. Adubu ngaihakki matungda mafum adu leisil thana thajalakhi amadi runway adusu leisil na thana laiki. Mafum asida kyam kuina delay tawkhidoribana habisi kanana su khangnaramde. Aduna passenger ayamba ngaihak pothabo oina loina kumtharaga leinarami. Tanja asida KLM flight na horen last pa masta muk thau hanbagi panthadanaba hojik khamlingai sida mafum asida thau si hanjinki. Thau halingai matam aduda last pa mas airport amuk hangle haiduna hairakhi. Asumna flight animangna passenger sing adu amuk boarding tawki. Adubu KLM flight ki thau hanbagi taxiway adu block torumki. Tenerife airport asi yamna pikpa sumnagi runway amakhak taxiway amakhak amadi apron su amakhak ta leiba airport ni. Aduna mafum asi nan khaidi flight so sumna kashu yamna leitavani. KLM gi thau hanbagi taxiway block tawbana Pan Am flight asi terminal dagi runway tamna tholokpa yaramde. Aduna KLM gi thau hanba loidrifau terminal da ngairaga leinanaba khanganki. Pung mariga minute fumanga chatpa matamda KLM asi thau hanba loidaduna taxiway dagi tholoknaba torumki. Apron da atopa plane su fanayam leivana taxiway si block torumki. Aduna KLM flight controller na take off ki damang runway dagi adum laklaga runway gi islom da chalaga mafum dagi 180 degree mamai leraklaga take off tawkhinaba khanganki. KLM na chatpa sida Pan Am flight su matung inaraga C3 da hygiene ko haiduna controller na haiki. Maramdi runway aduda KLM flight asi mamai leraklaga take off tawrokadawribani. Matam asida leichil su yamna thavana ubang magi chang su yamna nemlami. KLM flight na runway gi iski aroibada laklaga mamai leraklaga take off tawnanaba ready da leiki. Pan Am flight su runway aduda laklami dubu leichil thaba maramna C1 C2 di uraga C3 da hygiene hogadabadu udavadagi hygiene hogdavida hentoklaga chalamki. Tenerife airport da lambi da marking su fazana tawramde aduna pilot uba funkidavani. Pan Am flight na C2 lanthorpa matam aduda KLM flight na ATC da take off tawbagi permission loki. Matang asidagi ni samamnaba Thoudok kya tholokadoribasi. Leisil thaba maramna control tower dagi flight anisi fazana ubasu fanglamde. Aduga airport asida radar gi system su leite. ATC na KLM flight ta take off torba matungda karamba route satkani havidi haiki dubu take off toba yare havidi direct oina hairamde. Makhoina sanakiba wari adu masida uribasni. Asumna KLM flight ki captain na take off tawbagi permission pirakle khanduna makhoi take off tawbagi leire haiduna pakhum piki. Adubu masigi matang asi take off tawbagi leire natraga take off tawre hairira haibasigi anigi marakta samamnaba amadi ngasi su leiri. Masigi matung ATC na okay haina hairakhi. Aduga ngaihakki matungda take off ki damang standby da leikho mana call torokpa ngayo haina hairakhi. Adubu masigi message asi KLM gi cockpit tamnadi yorumde. Maramde tanja asida Pan Am flight na makhoini wari sanariba du loina taribani aduna makhoina su KLM flight ta makhoi runway da leiri haiduna message ama thaki. Control tower da gi message amadi Pan Am flight gi message anisi amukta punna thaba oivana KLM flight ki cockpit adi message adu amata tava funkide. Sumnagi radio du sobagi makholoina taki. Pan Am flight asi C3 hentoroklaga runway da dum leiribani aduga ATC na makhoida runway da gi tholokbaga pawpet u haina hairakhi. Maduda Pan Am flight nasu okay haina pakhum piki. Aduba tanja asida KLM flight ki pilot na take off ki permission fangle khanduna thrust lever du mamangda inkhalaga take off tawba horakhi. Adubu ATC ga Pan Am flight ka hujikta haina kibadu KLM flight ki flight engineer na tahubadagi makhoi runway da leiriba male haiduna captain da haiki. Adubu captain aduna di atopa wahi oina tarira natraga bab oshuludavanara oh yes haraga take off adu makha sathaki. Leisil thaba maramna visibility su sumnagi 300 meter muktani. Asumna tanja aduda khanghodana Pan Am flight ki pilot na leisil marak aduda headlights ki mangalam urumki. Ahan badari KLM flight asi take off tawbagi ready da khamlaga leirivoi khallubani dubu seconds kharagi matungda KLM flight asi makhoi tamna speed yangna thausilakpani havasi khangba ngamki. Makhoina flight adu mamai leithoknaba honakhi dubu aroiba mekup haibadu oiramki. KLM flight ki yet ki engine Pan Am flight ki first class cabin aduda thomjinki. Aduga KLM flight ki landing gear adusu kai khirami.
asumna runway adu 150 meter muk shetlaga chatlaga flight adu mai chaklaga pokhai flight adu thausu full han khibada ngai rivanina mai su yamna thuna chaklaki aduga madura tonglakhiba miyoi sani gani funipan loina muk sikhi pen and flight ke passenger singdi tawri fasi karino haifo gyan tahawba natte maramdi masi second kharagi manungda yamna thuna thokhiba thodokni aduga pen and flight ke first class ke passenger singdi khudakta loina sikhi aduga economy class ke miyoi kyadi plane kaibagi ahobadagi chongtharaga hingauki pen and flight tonglakhiba miyoi 396 ki manungda subnagi 61 kak hingki laichil tharamdraba amadi thuna rescue tormlabadi miyoi fanam hinglamba yaribani laichil thaba maramna control tower na su accident asi uba fangide apron da khamduna lairiba plane sing aduna mai chakpadu urakpadagi control tower da pau piraba matungda khanglakhibani rescue tobagi gari sing asu maikhu mai chakpa amadi laichil aduna thuna sangsin basu ngamlamde Thoudok asida subnagi seconds kharagi manungda miyoi 583 gi mathwai mangki black box ke investigation da Thoudok asigi maram sing loina khangba ngamkhemadi video asida panjakriba sing adugi maram dagini investigation team na Thoudok asi thokpagi maram kya su phongdokhi bomb blast gi horaga KLM flight na thauhan bagi taxiway block tawba lechil jamna thajilakpa amadi pen and flight na C3 da haisin hodaba masiguma maram kya phongdokhi adubu Thoudok asigi maru oiba maramdi KLM flight ki crew members sing na oikhi maramdi take off ki permission phajana phangdringai amadi flight engineer na warning tawba fawbuda tadaba makhai take off dum tawkhibana thokhan khibani haina phongdokhi Tenerife airport ki Thoudok asina aviation industry da ahongba kya purakpada mateng oikhi communication ki rules update tawkhi airport sing da radar loina thamkhimadi runway da marking phajana lehenki ngasiri Tenerife airport asi ani sure Thoudok asi thokribasina north thangba airport asidani aduga nauna airport amasu laichil jamna thadaba mfam amada sare